Manipuri Wari Pambi Channel na tabiriba pumnamakpu amuh hana taramna oksari ngasiso mayamgi ngaihak pothananabagidamak anauba horror story amakak puduna lakchari. Horror story sige maming Thangnaba Kada. Horror story sige writer Khundongbam Lanchenbi. Haujik taminarasi mayamgi ngaihak pothananabagidamak puduna lakchariba anauba horror story Thangnaba Kada. Ravi class 9 kare mahak bhut pret laitin gi maramda yamna khangba pamjarami. Mahakna hek thajaba mi singda masigi maramda hangbada pirakpa paukum singase mi amana haibaga khara khara loina khenarami. Mahakki wakhalda karigumba kandasu thajaba yawi. Tasengna mahakki hek manakta bhut laktuna mahakpu kihalabo iningduna yamna kiba numitsu hektamak yawi. Aduga karigumba kandasu phagi tathoktuna mase suklai leitaba potta mayamna henjinna haijinduna kihalibani kihananaba tawribani haina khanbasu yawi. Rabi khoigi yum mase sorok hek mapaldani aduga makoigi yum aduga thangnana sorok mapalda dukan plot ahumsu bara sanduna thammi. Maruaina mahakka ka hek thangnariba makoigi dukal aduda famliba mahaknadi ka masa haina kauba laikai kakasing amana phitubagi dukaloina hangbani. Mahakki manakta kaigumba mahakki phoi khongau segai tugai tahenba matamda mahakka phaminaba matamda bhut pret ki maramda wahang hanglurabadi mahakna pirakpa paukum sing adu tarurabadi bhut pret aibase bhapna saba sunglai leitaba wakhalna sagatba pot amani haina hek hai. Rabi pangkhoklana lai sabani andabisasti yamna thajaba tamgano. Mahakki wangang mahakki paukum taruraga Rabi mapungningsda amuksu akiba haibase pukningdagi pokpani mase karisu leiba pot nateda bhut pret haibase wakhalna sagatba potni haina khalli. Aduga amuksu makhoigi kabara lauduna dukan phamliba grocery dukal hangliba mane amada laitin gi maramda hanglobadadi bhut pret haibase tasengna leiba potni makhoida dukan phamliba maya leikaidagi mane singaduna amuksu makata na hai makoigi hek thangnabado hujiksu heloi thoi adum hainai mamang haidagi su haina rai haujiksu mayamna sum kinharibasini leibu leitrabadi kaige kinagadawribano. Tatongi masanupi ama thori yanduna sikheba haktak adudasu yummado mi amata leiba ngamnade ahing khudingi tamnabasida aisu nongma ahing lekpa yauroi is ahing ase tumma lakpa ngamba nate tamna khibasina haina mani aduna Rabida amuk hai. Rabi kok ngawi tasengna bhut pret laitin tamnaba haibasibu leitrabra haina khalurabasu mani adugi wa adu taruraga amuk thajadabasu ngamde aduga masada akibasu adum phaurai. Aduga mahakki kaga thangnana leiriba phitubagi dukal hangliba kamasagi wahi taruragana laitin bhut pret aibase bapna sabani leitabani imata kirunu hek hai karambabu thajasige. Rabi kok ngawi wakhalda kidabasu ngamde karigumba kanda yamna kiba numitsu yawi. Igumbadana mase wakaldagi thokpa potni da haina isam chamna khadokpasu yawi. Rabi numidang wairam khudingi makoigi torel mayada leiba lampa aduda football hek sanai. Mahakna nungti nungmit khudingi ball sanaba khudingda haibong pambi ama hauribadagi ukhada makoi leikaigi mama phaijaudo makoigi sanaribado hek phamduna yengbado ui. Medangwai aduda lampaki akoibada hauriba uwa sing adudagi tapna silakpa nungsit aduna haksangda yaibada haksangse tasengna faragada boiningi. Mama phaijau adusu ukha aduda phamduna angangsingna bol sanabado nungti numit khudingi yengbado Rabina urami. Rabina khalami mama phaijau se maiba sabasu khara chatpani migi laithau tinthau ingsabi tanthokpa heloi oknaba aduga layok tinlok tauba matamdasu mabu hek lai khurumhanbani
ꯃꯥꯅ ꯇꯧꯔꯕꯗꯤ ꯐꯩ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯍꯥꯏꯅꯕꯅꯤ꯫ ꯔꯕꯤꯅ ꯉꯁꯤꯗꯤ ꯂꯩꯀꯥꯏꯒꯤ ꯃꯥꯝꯃ ꯐꯩꯖꯥꯎꯗ ꯍꯪꯂꯒ ꯑꯁꯦꯡꯕ ꯈꯪꯂꯅꯤ꯫ ꯃꯥꯗꯤ ꯃꯥꯏꯕꯅꯤꯅ ꯂꯥꯏ ꯇꯤꯟꯒꯤ ꯃꯔꯝꯗꯗꯤ ꯃꯥꯅ ꯍꯥꯏꯕ ꯋꯥꯗꯨꯅ ꯆꯨꯝꯒꯅꯤ ꯈꯟꯗꯨꯅ ꯕꯣꯜ ꯁꯥꯟꯅꯔꯝꯕꯗꯣ ꯇꯣꯛꯊꯣꯛꯂꯒ ꯃꯥꯝꯃ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯆꯪꯂꯛꯂꯝꯃꯤ꯫ ꯐꯩꯖꯥꯎꯅ "ꯏꯕꯨꯡꯉꯣ, ꯕꯣꯜ ꯁꯥꯟꯅꯗꯗꯅ ꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯗꯤ ꯀꯩꯗꯧꯔꯒꯦ?" ꯔꯕꯤꯅ "ꯃꯥꯝꯃ, ꯉꯁꯤꯗꯤ ꯃꯥꯝꯃꯒ ꯋꯥꯔꯤ ꯉꯥꯏꯍꯥꯛꯇ ꯁꯥꯟꯅꯅꯤꯡꯗꯨꯅꯅꯤ꯫ ꯑꯩ ꯃꯥꯝꯃꯗꯒꯤ ꯈꯪꯖꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯈꯔꯗꯪ ꯂꯩꯖꯔꯤꯌꯦ꯫ ꯃꯥꯝꯃꯅ ꯑꯁꯦꯡꯕꯗꯣ ꯍꯥꯏꯕꯤꯌꯨꯀꯣ꯫ ꯃꯥꯝꯃ, ꯑꯩꯅ ꯈꯪꯖꯅꯤꯡꯉꯤꯁꯦ ꯑꯇꯩ ꯅꯠꯇꯦꯗ, ꯂꯥꯏ ꯇꯤꯟ, ꯕꯨꯠ ꯄ꯭ꯔꯦꯠ ꯍꯥꯏꯕꯁꯤꯕꯨ ꯇꯁꯦꯡꯅ ꯂꯩꯕ꯭ꯔꯥ? ꯇꯝꯅꯕ ꯍꯥꯏꯕꯁꯤꯕꯨ ꯂꯩꯕ꯭ꯔꯥꯕ?" ꯐꯩꯖꯥꯎꯅ ꯅꯣꯛꯂꯒ "ꯏꯁ ꯏꯕꯨꯡꯉꯣ, ꯑꯣꯟꯊꯣꯛꯄ ꯋꯥꯍꯪ ꯑꯃ ꯍꯪꯉꯦꯗ꯫ ꯕꯨꯠ ꯄ꯭ꯔꯦꯠ, ꯂꯥꯏ ꯇꯤꯟ, ꯇꯝꯅꯕꯒ ꯍꯥꯏꯕꯗꯨ ꯂꯩꯇ꯭ꯔꯕꯗꯤ ꯑꯩꯈꯣꯏꯗꯤ ꯃꯥꯏꯕ ꯁꯥꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗꯅ꯫ ꯑꯩꯈꯣꯏꯅ ꯃꯥꯏꯕ ꯁꯥꯗꯨꯅ ꯃꯌꯥꯝꯒꯤ ꯂꯥꯏ ꯈꯣꯔꯝꯕ, ꯃꯤꯒꯤ ꯊꯕꯛ ꯆꯠꯂꯤꯕ ꯃꯌꯥꯝ ꯑꯁꯤꯗꯤ ꯆꯠꯇ꯭ꯔꯕꯁꯨ ꯌꯥꯔꯦ ꯍꯥꯏꯔꯤꯕ ꯂꯩꯕꯗꯨꯅꯅꯤꯅꯦ ꯑꯩꯈꯣꯏꯅ ꯂꯥꯏ ꯈꯣꯔꯝꯕ ꯍꯦꯛ ꯍꯦꯛ ꯆꯠꯂꯤꯕꯁꯦ." ꯔꯕꯤꯅ ꯈꯔ ꯍꯦꯟꯅ ꯈꯪꯅꯤꯡꯕ ꯃꯑꯣꯡꯗ ꯃꯥꯝꯃ ꯐꯩꯖꯥꯎꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯜꯂꯛꯏ꯫ ꯑꯗꯨꯒ ꯌꯥꯝꯅ ꯈꯪꯅꯤꯡꯅ "ꯃꯥꯝꯃ, ꯕꯨꯠ ꯄ꯭ꯔꯦꯠ ꯇꯝꯅꯕ ꯍꯥꯏꯕꯁꯦ ꯃꯈꯣꯏꯅ ꯀꯔꯝꯕ ꯃꯇꯝꯗ ꯇꯝꯅꯕꯅꯣꯕ?" "ꯇꯝꯅꯕꯗꯤ ꯑꯁꯤꯒꯤ ꯃꯇꯝꯗ ꯇꯝꯂꯅꯤ ꯍꯥꯏꯕ ꯂꯩꯇꯦꯗ ꯏꯕꯨꯡꯉꯣ꯫ ꯑꯌꯨꯛ ꯅꯨꯡꯊꯤꯜꯗꯁꯨ ꯇꯝꯅꯕ ꯂꯩ, ꯅꯨꯃꯤꯗꯥꯡꯗꯁꯨ ꯇꯝꯅꯕ ꯂꯩ꯫ ꯑꯗꯨꯕꯨ ꯈꯔ ꯍꯦꯟꯅ ꯇꯝꯅꯒꯟꯕꯁꯦ ꯅꯣꯡꯊꯤꯛ ꯅꯣꯡꯃꯪꯕ, ꯑꯗꯨꯒ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯁꯤꯗꯅ ꯈꯔꯗꯤ ꯍꯦꯜꯂꯤ꯫ ꯐꯠꯇꯕ ꯂꯥꯏꯁꯤꯡꯁꯨ ꯑꯐꯕ ꯂꯥꯏꯁꯤꯡꯅꯁꯨ ꯇꯝꯅꯕ ꯌꯥꯏꯗ꯫ ꯃꯤꯕꯨ ꯍꯦꯛ ꯁꯤꯔꯕ ꯇꯝꯅꯕꯗꯤ ꯁꯣꯏꯗ꯭ꯔꯦ, ꯑꯗꯨꯒ ꯅꯥꯗꯅ ꯌꯦꯛꯇꯅ ꯈꯔ ꯑꯍꯜ ꯑꯣꯏꯗꯅ ꯁꯤꯔꯕ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯌꯥꯝꯅ ꯀꯟꯅ ꯇꯝꯅꯒꯟꯗꯦ꯫ ꯑꯗꯨꯒ ꯅꯍꯥ ꯑꯣꯏꯔꯤꯕ, ꯑꯅꯥ ꯑꯌꯦꯛꯁꯨ ꯂꯩꯇꯕ, ꯁꯤꯡꯉꯝꯗꯅ ꯈꯨꯗꯛꯇ ꯊꯧꯗꯣꯛ ꯑꯃꯗꯒꯤ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯁꯤꯡꯉꯝꯗꯅ ꯁꯤꯕ ꯅꯥꯕ ꯊꯣꯛꯈꯤꯕ, ꯃꯁꯤꯅꯤꯁꯦ ꯏꯕꯨꯡꯉꯣ ꯌꯥꯝꯅ ꯇꯝꯅꯒꯜꯂꯤꯁꯤ꯫ ꯏꯕꯨꯡꯉꯣ, ꯅꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯈꯪꯗꯕꯒꯤ ꯋꯥꯅꯤ꯫ ꯃꯈꯣꯏꯗꯤ ꯂꯥꯏꯒ ꯄꯥꯎ ꯈꯔ ꯈꯔ ꯐꯥꯎꯅꯕꯅꯤꯅ ꯑꯩꯈꯣꯏꯗꯤ ꯂꯣꯏꯅ ꯈꯪꯉꯤꯀꯣ꯫ ꯏꯁꯝ ꯁꯝꯅ ꯅꯪꯅ ꯀꯥ ꯑꯃꯗ ꯅꯇꯣꯝꯇ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯔꯦ ꯈꯜꯂꯣ꯫ ꯃꯩ ꯐꯨꯠ ꯂꯥꯎꯅ ꯃꯨꯠꯈꯤꯕ ꯃꯇꯝꯁꯦ ꯚꯨꯠꯅ ꯅꯪꯒꯤ ꯃꯥꯏꯗ ꯅꯪꯒꯜꯗ ꯅꯥꯜꯂꯛꯀꯅꯤ꯫ ꯅꯪꯅꯗꯤ ꯇꯤꯜ ꯆꯠꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯐꯥꯠ ꯀꯟꯊꯣꯛꯀꯅꯤ, ꯁꯛ ꯎꯕ ꯅꯠꯇꯕꯅꯤꯅ ꯍꯥꯏꯔꯤꯕ꯫ ꯑꯗꯨꯒ ꯀꯅꯥꯒꯨꯝꯕꯤ ꯍꯧꯖꯤꯛꯀꯥꯟꯗꯤ ꯂꯩꯁꯥꯕꯤ ꯃꯆꯥꯁꯤꯡꯅ ꯌꯨꯝꯒꯤ ꯁꯪꯒꯣꯏ ꯂꯨꯀꯣꯏꯗ ꯐꯤꯁꯥꯀꯣꯟ ꯊꯝꯗꯨꯅ ꯐꯤ ꯁꯥꯕꯁꯨ ꯌꯥꯎꯏꯗꯅ, ꯀꯅꯥꯒꯨꯝꯕꯤꯁꯤꯡꯗꯤ ꯊꯦꯡꯅ ꯊꯦꯡꯅ ꯃꯇꯣꯝꯇ ꯐꯤ ꯁꯥꯕꯁꯨ ꯌꯥꯎꯔꯤꯕꯅꯤꯅꯦ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯕꯨꯠ ꯑꯃꯅꯤꯗꯤ ꯑꯗꯨꯝ ꯂꯩꯔꯕꯅꯤ, ꯑꯁꯦꯡꯕ ꯇꯟꯖꯥ ꯉꯥꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯩ ꯃꯨꯠꯈꯤꯕꯒꯨꯝꯕ, ꯅꯣꯡ ꯍꯦꯛ ꯆꯨꯔꯛꯄ, ꯑꯗꯨꯒ ꯅꯣꯡ ꯅꯨꯡꯁꯤꯠ ꯍꯦꯛ ꯂꯥꯛꯄ, ꯑꯗꯨꯒꯨꯝꯕ ꯇꯟꯖꯥꯗꯨ ꯍꯦꯛ ꯑꯣꯏꯔꯕꯗꯤ ꯇꯨꯡꯂꯣꯝꯗꯒꯤ ꯅꯨꯄꯤ ꯑꯗꯨꯗ ꯇꯥꯞ ꯍꯦꯛꯇ ꯌꯥꯜꯂꯛꯀꯗꯧꯔꯤꯕꯅꯤ꯫ ꯅꯨꯄꯤ ꯑꯗꯨꯅꯁꯨ ꯀꯤꯗꯨꯅ ꯄ꯭ꯔꯞ ꯄ꯭ꯔꯞ ꯆꯦꯟꯈꯤꯒꯗꯧꯔꯤꯕꯅꯤ, ꯑꯗꯨꯒ ꯀꯅꯥꯃꯠꯇ ꯍꯥꯏꯗꯣꯛꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯁꯤꯗꯁꯨ ꯅꯠꯇꯦ, ꯅꯨꯄꯤ ꯑꯃꯅ ꯃꯇꯣꯝꯇ ꯆꯥꯛꯁꯪꯗ ꯆꯥꯛ ꯊꯣꯡꯗꯨꯅ ꯂꯩꯕꯁꯦ, ꯃꯁꯤꯁꯨ ꯕꯨꯠꯅ ꯑꯗꯨꯝ ꯇꯝꯅꯔꯕꯅꯤ꯫ ꯃꯁꯤꯁꯨ ꯃꯤꯠꯅ ꯍꯦꯛ ꯎꯕꯗꯤ ꯅꯠꯇꯕꯅꯤꯅ ꯍꯧꯗꯣꯡ ꯑꯣꯏꯔꯝꯒꯅꯤ, ꯎꯆꯤ ꯆꯦꯜꯂꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯏꯁꯝ ꯁꯝꯅ ꯈꯟꯗꯣꯛꯈꯤꯕꯒꯤ ꯐꯔꯤꯕꯅꯤ ꯍꯥꯏꯕ꯫ ꯃꯤꯠꯅ ꯍꯦꯛ ꯎꯕ ꯑꯣꯏꯔꯝꯂꯕꯗꯤ ꯂꯥꯎꯗꯨꯅ ꯈꯣꯡꯗꯨꯅ ꯀꯣꯏꯆꯦꯟ ꯆꯦꯟꯒꯗꯧꯔꯤꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯪꯅ ꯐꯃꯨꯡꯗ ꯀꯔꯤꯒꯨꯝꯕ ꯇꯨꯝꯕ ꯃꯇꯝꯗ ꯃꯩꯒ ꯐꯨꯠ ꯃꯨꯠꯈꯤꯕ ꯇꯟꯖꯥ ꯌꯥꯎꯕ꯭ꯔꯥ? ꯔꯕꯤꯅ "ꯌꯥꯎꯏ ꯌꯥꯎꯏ ꯃꯥꯝꯃ." ꯑꯗꯨꯀꯥꯟꯗ ꯑꯃꯝꯕ ꯃꯔꯛ ꯑꯗꯨꯗ ꯅꯪꯒꯤ ꯈꯣꯡ ꯑꯗꯣ ꯇꯞꯅ ꯇꯞꯅ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯂꯕꯣꯏ ꯅꯤꯡꯗ꯭ꯔꯥ? ꯅꯠꯇ꯭ꯔꯒꯅ ꯅꯪꯒꯤ ꯈꯨꯠꯇꯣ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯊꯥꯖꯔꯒ ꯑꯝꯇ ꯊꯝꯃꯨ, ꯅꯪ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯈꯨꯠꯇꯣ ꯀꯥꯡꯊꯣꯜ ꯃꯈꯥꯗ ꯅꯪꯒꯤ ꯈꯨꯠꯇꯣ ꯇꯥꯞ ꯄꯥꯏꯔꯒ ꯆꯤꯡꯊꯈꯤꯒꯗꯕꯣꯏ ꯅꯪ ꯅꯤꯡꯒꯅꯤ꯫ ꯃꯗꯣ ꯚꯨꯠ ꯂꯩꯔꯕꯅꯤ꯫ ꯏꯕꯨꯡꯉꯣ, ꯅꯍꯥꯟꯗꯤ ꯈꯔ ꯊꯦꯡꯅ ꯃꯥꯝꯃꯅ ꯂꯝꯕꯤꯗ ꯄꯔꯞ ꯄꯔꯞ ꯍꯜꯂꯛꯄꯗ ꯃꯁꯤꯒꯤ ꯊꯣꯡꯈꯣꯡ ꯃꯌꯥ ꯑꯁꯤꯗ ꯑꯉꯥꯡ ꯃꯆꯥ ꯑꯃ ꯆꯠꯇꯨꯅ ꯂꯩꯔꯝꯂꯦꯅꯦꯍꯦ꯫ ꯃꯥꯝꯃꯗꯤ ꯍꯦꯛ ꯎꯕꯒ ꯈꯪꯂꯦꯗꯣ꯫ ꯈꯨꯗꯛꯇ ꯁꯠ ꯂꯥꯎꯅ ꯄꯥꯛꯊꯔꯒ ꯑꯍꯥꯟꯕ ꯊꯦꯡꯅꯕ ꯅꯨꯡ ꯑꯃ ꯇꯥꯞ ꯈꯨꯟꯒꯠꯂꯒ ꯃꯗꯨꯗ ꯃꯟꯇ꯭ꯔ ꯈꯔ ꯁꯣꯜꯂꯒ ꯇꯨꯞ ꯂꯥꯎꯅ ꯍꯦꯛ ꯊꯥꯕꯗꯗꯤ ꯁ꯭ꯋꯥꯏ ꯃꯥꯡꯈ꯭ꯔꯦꯗꯣ꯫ ꯍꯥꯏ ꯀꯤꯍꯟꯕ ꯌꯥꯕ ꯃꯤꯁꯤꯡꯗ ꯀꯤꯍꯜꯂꯨ, ꯌꯥꯔꯣꯏꯗꯕ ꯑꯩꯈꯣꯏꯗ ꯇꯧꯔꯛꯀꯅꯨꯀꯣ ꯍꯥꯏꯅ ꯊꯤꯅ ꯆꯩꯔꯝꯕꯅꯤ꯫ ꯔꯕꯤꯅ "ꯃꯥꯝꯃ, ꯇꯝꯅꯕ ꯕꯨꯠ ꯊꯣꯛꯄꯁꯤꯕꯨ ꯆꯤꯡꯗꯁꯨ ꯊꯣꯛꯄ꯭ꯔꯣ? ꯆꯤꯡꯗꯁꯨ ꯂꯩꯕ꯭ꯔꯕ?" "ꯏꯍꯦ ꯏꯕꯨꯡꯉꯣ, ꯅꯪꯁꯤ ꯄꯪꯉꯤꯗ, ꯆꯤꯡꯗꯅ ꯍꯦꯜꯂꯤꯕꯅꯤꯅꯦ꯫ ꯆꯤꯡꯗꯗꯤ ꯎꯃꯪ ꯋꯥꯃꯪ ꯃꯌꯥꯝ ꯑꯃ, ꯌꯨꯝ ꯇꯥꯔꯕꯁꯨ ꯌꯨꯝ ꯑꯃꯒ ꯂꯥꯞꯅ ꯂꯥꯞꯅ ꯌꯨꯝ ꯑꯗꯣ ꯂꯟꯅ ꯂꯟꯅ ꯇꯥꯕꯅꯤꯅ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡꯒꯤ ꯅꯨꯡꯉꯥꯏꯕ ꯇꯝꯅꯕꯁꯦ ꯃꯈꯣꯏꯅ ꯇꯧꯔꯤꯁꯦ꯫
ꯆꯤꯡꯃꯤ ꯅꯨꯄꯤ ꯑꯃꯅꯅꯦ ꯃꯍꯥꯛꯅ ꯆꯥꯛ ꯏꯁꯤꯡ ꯆꯥꯕ ꯂꯣꯏꯔꯒ ꯃꯌꯥꯝ ꯇꯨꯝꯅꯈ꯭ꯔꯒ ꯊꯕꯛ ꯏꯈꯥꯡ ꯇꯧꯔꯒ ꯃꯇꯣꯝꯇ ꯂꯩꯕ ꯑꯗꯨꯗ ꯃꯈꯣꯏꯒꯤ ꯅꯥꯀꯜꯗ ꯊꯥꯕ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤꯁꯤꯡ ꯑꯗꯣ ꯈꯔ ꯈꯔꯇ ꯑꯗꯨꯝ ꯆꯪꯁꯤꯜꯂꯛꯄꯗꯨꯅ ꯀꯤꯔꯛꯄꯗꯒꯤ ꯃꯍꯥꯛꯇꯣ ꯌꯨꯝ ꯃꯅꯨꯡ ꯆꯪꯁꯤꯜꯂꯛꯄꯗ ꯆꯥꯛꯁꯪ ꯐꯥꯎꯕ ꯌꯦꯟꯗꯦꯝ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨꯅ ꯇꯥꯟꯅꯔꯛꯏ ꯍꯥꯏꯔꯤꯕꯅꯤꯅꯦ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯇꯣꯝꯇ ꯋꯥꯟꯊꯗꯨꯅ ꯁꯤꯔꯦꯗꯅ ꯕꯨꯠ ꯄ꯭ꯔꯦꯠꯁꯤꯡ ꯑꯁꯤꯁꯨ ꯀꯤꯒꯟꯕ ꯃꯤꯁꯤꯡꯗꯅ ꯈꯔ ꯍꯦꯜꯂꯤ ꯃꯈꯣꯏꯅ ꯇꯝꯅꯕ ꯅꯨꯡꯉꯥꯏꯕꯁꯦ खरा सावगनबा खरा कपकनबा निगाई चावबा अगांगसिंगदा लंगनबा नुंगाइबदुमाइना बुट प्रेत सिंगसिनासु खरा किगनबा नुपी अगांगदना खरा हेना मखोइना तमनगल्ली रबिदो मामा हाइना मुन्ना तारी करिगुंबदसु फागी मालकपा मतंगसु यावी अदुगा मतोंता खल्लुबदा किसिलकपा मतंगसु यावी असुमना नुमित खरानी हौख्रबगी तुंगदा नोंगमा इथा थाजदना यामना नुंगाइतबा पाव अमा मयाम लेकाय अदुदा वा तानाई रबिसु मखोई युमदा सोरक मपाल ओइबनीना अयु अंगनबदुदा मयामना ngangnaribado loina tai मखोईगी का बरा लौदुना लैबा मागा का थंगनरिबा मखोई लेकाईगी कका मसादो ngarang ahing tumkhibadagi nongalakpada hauदोकपदा तादे हाइदुना येंगलुबददी हमुंगदा मंगलाकना दुना सिरमले हाइबदो मयाम वा ngangnaribado ताबदा रबी पुक हौगतुना चेंथोरक्लगा कका मसा खोगी युम ताना चटलुई महाकी नुपी मसा सिंगना लाव खोंगदुना कपलिबा अदुगा लेकाईगी मी मयामना पोलोइननबगी सेम सारिबा मयामदो उरुबदा महक उंपा पाखतखी मंगुमना थोकखी मियाम मरक अदुदा रबीना मामा फैजाव अदुसु उई माना खल्ली मामा फैजावदी मी सीबा मतमदा बुट प्रेत फत्तबा लाइतिन लाकी हाइबनी मी सीबगी अहिंग असिदा तमननबगिदमक तमनलाई कयासु लाअमगनी मामा फैजावदी मखोइसिंग अदो लोइन उरमगनी को मादी नुंगाइजरिनीदा हाइना मतोमता खंजै अहिंगदो का थांगनबा ओइबना रबी तुमथबा यादे महकी कका मसाना मागी थांगनबा कादगी रबी सानबा मतमदा खर खर येंग सानौको नंगी खोंग्राउ सेगाइबा करांग सेगाइबा फोटपदा आई मीगी पिरम्बा ऑर्डर सिंगसे अमतसु लोइसनबा नंगद्रे आई मीवा ताबा ngamद्रे हे हाइबदो निंगसिंगदुना त लैरी रबीना महकी टेबल क्लॉक अदुदा येंगलकपदा नुमिदांगी पुंग 12 मखाई तारमले मतम अदु फावबा महक तुमथबा याद्री इथा थाजदना महक हेक थांगनरिबा का अदुदगी मेसिन फी ताइबगी कदक कदक लाउबु मखोलदो खोंजेलदो हेक थारकपदा रबी हानदगी हेना मिट खंगसिंग सिंगलकलमनी फी ताइबगी मखोलदो चप अमुक लेपखी अदुगा कातीना फी ककपगी मखोल अमुक ताई अदुगा कनागुंबा अमना थोंग अमुक हांगदोकपगी मखोल सुताई हाइरिबा खोंजेल सिंगसे हानना रबीना महकी कका मसाना दुकाल अदुदा लाकु मतमदा लैबा मतमदा ताखिबा खोंजेल ngaktani रबीदो यामना कीना पाखतना लेइंगै मतम अदुदा नुंतीगी मतौगुम नुमिदांग पुंग 12 ताबा खुदिंगी हेक हेक मै मुतली मौसागुम 12 तारादोना मै मुतखिबगा रबीदो हेना किसिलक्लामी अदुदगी महकी ममारा मपारामा कौशिरा हाइना खलमी तेंगलबदुदा ममा मपाना मुक पाखतखिगदरा हाइना पाखतुना महक लैहक्तंग दि तुमिना लैरे कांखल मनुंग अदुदा मिट्टी तरु तरु पांगली नासु थांगतुना तारी मदमदुदा महक हेक थांगनबा कामसागी टेलर तौरिबा अथोमदगी रवि हाइना कौरक्लमी खोंजेलदो ताबदा महक सोय लाउखिदुना इमा सोमदा अमुक लाक्पियो हाइना हंजिल हंजिन कौरक्पदा ममादो खुत्ता थोंगमै अमा पाइदुना परप्रप महकी कादा चेंसिलक्लमी कैदौरगे नंगबो हाइदुना अंगसिलक्लमी रबियदो अमाइदो हुमांग मरी कारी मपादु सु चेंसिलक्ले अदुगा कैदौरगे इबुंगो नंगबु कैदौरगे हंगलक्लमी रबिना मखुत थिल्लगा थंगनबा कादा मी लैबगुम तौवे कका मसाना मागी कादगी कौरक्पगुम ताये हाइरक्पदा मसागी पाखतपा मतवदो उबदा मपाना एरा इबुंगो नंगना पंखन खल्लुबा ओइरमनी बाबागा तुमिनरसी हाइदुना नुमित्तो मपागा मागा तुमिनरे मथंगी नुमित्ता सुरबीना
matomta ka aduda tumba kiye haibadagi mapaga maga adum tuminare. Rabi di tumthaba yade mapagi nakhokpagi makhol aduga kibagiga ngaranggi khonjel sing ado amuk tabra yengningbagiga wakhal aduna mahakti tumthaba yadri mapadi isisina nakhoktuna tumli. Rabina tapna mangak ado thangalaga mahaki table da lairiba table clock aduda pung kaya tarage haina yenglaki namidangi pung taramathoi tagadawramle. Rabi matomta tumtha jananaba honajai mamito isinjarabasu tumthau haibadi yade tanja adumaktada mahaki thangnaba kha adudagi mi amana yamna wana nahebagi khonjel ama taraklami. Mahak mit khangsing singalakle khonjel ado taba honari amuk tumil laikre aduga machine na fi taibagi kon tubagi makhol ado amuk taraklami. Mahakna mapa haudo i wana kaino ne mase angang sibo hojik phok tumdribra nangbo baba ngarangi khonjel do amuk taye haina Rabina hairakpada tumo nanakta baba na tumdra laireba sifaubada adum kiribra nangbo topa ngang ni he miki thi oin tauradana nupa thoktaba tumo haina saugalakpaduda Rabido karimata haiba ngamdana tuminna tumthananaba honajai. Mathangi numita Rabina mama mapada karimata hairamdana tumina laklaga mama phaijau khoida lai. Rabi ubada phaijauna ibungo Rabi ngasina amuk kari wahang hangge hairiba ha kaidobula ibano sumna sumla ibro. Rabina karimata khumdana parap mahaki mama phaijaugi manakta na changlai aduga hanglai mama asiba migi hawaiga aikoiga wari sanaba yabra onthokpa wahang ni da ngasina amu nangbu kaidobo yaurage ha kaidorage ba. Rabina mahaki thangnaba kada tamnariba tauriba pumnamak adugi wari ado amatta mahaki laikaigi mama maiba phaijauda karimata khanghalamde lithoklamde aduga ichamchamna hairai mama asum chumna khangjaningduna taubanida. Phaijauna hoi ibungo mi aduna sikhiba numit adudagi paraga mahaki asti sondribu faubadadi mi adugi thawai ado mahaki mongphamda lai matam adudadi mahaka wari sanaba yai. Ado isam chamba mi kanagumba mana hekta chalaga hekta wari sanaba yaba nateda lairon tilol fajana khang haiba maiba amana taugadabani natrabadi yaba pot nateda. Rabina o adudi mama ay amuk chalage haina khongkap khara thanglaga put laisilagtuna mama lairon tilol haitaba kanagumba amana misam amana di iya de ko hairakpaduda khanthaba nanghodana maiba phaijauna kaigumba thasigi ahing numitugi baro chap chana adusu thangji numit tagadaba numit aduda asibagi mongphamda khupak ahumlak khuduna mi adugi maming ahumlak kaurabadi mioi aduga wari sanaba yai. Rabina o mama gyan tajare adudi mama ai amuk chatkrage hairaga Rabi chatkre. Rabi chatkrabada maiba phaijaudo wakhalda kaigumba khar khalaki aina haikhiribasibu haifam thokpa warani. Era angang asidi hanadagi hauna laitingi maramda yamna khangjaningduna hek hangbani manabu kamdauna asibagi mongphamda chaludawribano khanduna karisu thoidokpa khalludre. Somdana Rabina yum hek yaurakpaga makoigi yumgi calendar ado puthoktuna yengi. Mahaki laikaigi phituba kaka masagi sikhibagi mangani asti songadaba nongma watlingai hangchit ase thasi numitni haibado thengnarami. Rina amuk sumunna numito kari numitno haina yenglakpada chapchana thangji numit taramle. Rabina oh my god isona matam amadi pibire masibu lemna manghanba yadre aihak kiruba yadre asi khaladuna Rabina yamna wana pungninga langtaknaba amaga loinana hangsit thasi numit adudabu ngaiduna laikre. Thasi numit adugi numidang pung 12 makhaiga khara helakpa adoida Rabi ado tuminna mahaki kargi thong ado hangduktuna matomta thoraklami. Mahakna
mahaki kaka masagi mongpham tana parap akiba amata yaudana laklami. Mongpham adugi mayada hu khudak punduna khubak ahumlak khuraba matungda kaka masa samer haina ahumlak koraklami. Mafam aduda nungsit kana matek adu khakta da laina sitsilaklami. Rabi ado khara kiyo faurakle tubu mapungning ado kana phathazarami. Mongpham adudagi khara chathokraga mi ama sak leptuna leiribado Rabi na urami. Rabi ado khangprek khangi nangbu kaka masa samera haina pakhat na hanglaklami. Saktam maduna angang masa amagi khonjelda mani wahang amata mok hangu wahang amadagi henbe ade wahang amata mok hangu hairai. Rabi ngayaktang wakal tawi munna ngayaktang khalli adudagi hanglai. Kaka masa nang natomta sijabara natraga mina hat para. Saktam maduna ai itomta sijabana te maiba phaijawna mahakki mantra ama sangyeng tawbada aigi thawai se mahakna laukhibani aibu mahakna hatpani. Mahakki mantra gi saktina aibu hatkhibani haina kanna lauramlaga saktam ado mangkhre. Adudagi nonglei nungsit kanna sitsilaklami. Rabi ado yamna thuna mafam adudagi parap yamna langtaknaba pakhatpa amadi akibaga pulladuna yum yaunanaba parap chelaklami. Rabi na mahake phamungda longna tumlaga hana thengaba fawbada tumningbagi wakal amata fawda kamdauna maiba phaijawna mabu hatliba haibadugi maramda khanginglami. Aduga maiba phaijawbusu fattaba thabak tawbagidamak dandi phanghanninglami. Mahake mama phaijaw yamna phaba haiba maibani haina mina ngangnaribasidi mahak fattaba migi fattanaba tawba miyoi oiramle haiduna yamna warauki. Mahakpu fattaba thabak tawbagidamak dandi phanghanninglami. Masigi matangda mahak matomtanadi angang oibanina upai leiraroi aduna atopagi mateng khara launinglaklammi. Mahakna wari ase mapada lirammi. Adudi kamdauni khanarakpada ahing ama chupna khallaba matungda Rabina masagi oiba plan ama puthokcharammi. Aduga mado mapadasu tanarami. Mapanasu harau yare. Laikhidraba makoigi laikaigi kakamasa phitubada mahakki mayamba naharul yauba ama lei. Yamna lona Rabigi mapana laikhidraba phituba samergi mahakki imungdasu pause yamna lona makoi khaktang pau phaunaraga naharol yauba laikhidraba samergi mayamba ado laknanaba numit ama thakhiba numit adumaktada Rabigi mapana maiba phaijawga tanaduna mahakki masanupa Rabi ado layok tinok tawrabra kaino khangde aduna soron parol pangangda ngangi haiduna lai amatang khoram thokpinanaba hainarami. Rabigi mapanasu changadaba polam khudingmak mahak loi leijage aduga dakhina su sauna katkani haiduna masagi damak yamna thawa yauna haijarami. Maiba phaijawna su tawni ne madugi angang do laitin ni maramda yamna hangbane ba ingonda haina mapukningda khanjai. Lai khoramba numit adugi lai khoramlingai tangkhai salakpa adwaida laikhidraba phituba samerge mayamba naharol yaubaduna makutta asingba nongmai ama pairaga maiba adubu udangda paiduna imungda singsinki. Aduga thonglon sinduna maiba aduda nongmai utladuna makhong mayada maru ama kapthoklami. Aduga hairaklami aigi inaw nupa samer na matawkarmna hatkibage haibado mayak sengna hayo natrabadi nang amasung nanggi imung manung tumna hatkani hairaklami. Nongmaigi mangda kiroidaba kanabu laigadage maiba phaijawna masado thak nikladuna aigi thawai sitabu kanbiyo aigi imung manungbu harpiganu wari ado ai sengna haijage haina hairaklami. Aina mantra amakhak changyeng tawningki ahingba migi thawai hingna lauba ngamba mantra adugi changyeng tawrakpada changyeng ase thangju pokpa nupa amada tawgadabani. Adugumba nupa ado masa nupa ani thangna pokpusu oigadabani.
mahaki mirtuna mairam maikaida laiba matam aduda changyeng ase pangthokadabani haibaduda aina hana lai khoramkhibada ibungo asigi mapuk mai aina kupna khangkhibana changyeng ase mangona pangthokpada mata khibani ibungo aigi thawai tadi kanbiu matungda sigumase amakhanna tawjaroi haiduna maiba phaijauna makhung turaduna haijara e matamadu dalai khidraba samegi mayambana nongmai maru ama mahaki makhungda kapi aduga nathwai faudi kanbirabani imung asida natraga aikoigi imungda atopasingi mafamdasu amuhanna awa chaitheng pirabadi nahakki aroibani khangu hairamlaga mahak chatkhi Rabi mapana khudakta maiba phaijaubu doctor da pukhatkhi madugi matungdagi mahakna nab faraba matungdadi maiba phaijau amuk hanna maibagi senpham thadokkhre. You must die.